ꯈꯔꯒ ꯃꯥ ꯎꯕꯗ ꯑꯗꯨꯝ ꯑꯋꯥ ꯄꯨꯝꯅꯃꯛ ꯑꯩ ꯆꯠꯊꯣꯔꯁꯤꯔꯣ ꯑꯕꯤꯅꯤ ꯇꯧꯔꯤ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯌꯦꯡꯉꯣ ꯆꯥꯎꯔꯕ ꯗꯨꯀꯥꯟꯅꯤ ꯂꯣꯂꯤꯄꯣꯞ ꯂꯩ ꯄꯩꯁꯥ ꯄꯥꯏꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯒ ꯂꯣꯏꯅꯕꯁꯦ ꯀꯣꯛ ꯁꯥꯏ ꯍꯣꯏ ꯈꯣꯔꯁ ꯂꯣꯏꯗ꯭ꯔꯤ ꯆꯥꯏꯈꯤꯒꯦ ꯈꯜꯂꯒ ꯆꯥꯕꯁꯤꯡꯁꯤꯗꯤ ꯋꯥꯔꯛꯄ ꯉꯝꯗꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯗꯤꯅꯦ ꯋꯥꯠꯂꯛꯇꯒꯤꯅꯦ ꯍꯥꯏꯗꯤ ꯃꯆꯤꯟꯁꯤ ꯁꯨꯃꯥꯏꯅ ꯆꯣꯡꯗꯣꯛꯑ ꯂꯩ ꯅꯋꯥꯂꯧꯗꯦ ꯃꯔꯨꯗꯨꯗꯤ Hello mayam, welcome back to my YouTube channel. Ngasidi ayi mau nupiga oina intro tawra'e ahanbagi hojikse ay duty hala'e duga ay mau nupi jana minini sure aina lagbiba ngandaba ayuksu adum hawgalaga duty chatle dugagi halaga ware na mutumme angange tumba matang oiramba duduna do ngasidi hawgalaga leirame sanaraga duga gilawbire do hayeng sisu ai tabak chalaroi khoigi manaki khoigi ibok amagi kano firoi oibako chahi ma fabagi adudugi na ai mau nupi jauji thengasu thengna lawbirage aina lawrini yong ai pangthoktana leirisi jong mayam ꯊꯥ ꯑꯃꯗ ꯃꯐꯥꯔꯤ ꯃꯃꯤꯁꯤ ꯎꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯉꯥꯟꯒꯨꯝꯕ ꯐꯣꯟꯒꯤ ꯃꯉꯥꯟꯒꯨꯝꯕꯁꯤꯗꯤ ꯁꯨꯝ ꯎꯕ ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯏꯁ ꯅꯨꯡꯁꯤꯈ꯭ꯔꯕꯣꯅꯤ ꯑꯩ ꯁꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯀꯦꯗꯕꯒꯤ ꯁꯛꯁꯤꯗꯤ ꯂꯣꯏꯔꯦꯅ ꯇꯨꯝꯅꯤꯡꯉꯕ ꯁꯣꯅꯥ ꯅꯨꯡꯁꯤꯕꯅ ꯃꯌꯥꯝ ꯌꯦꯡꯉꯣ ꯆꯥꯎꯔꯕ ꯃꯌꯥꯝ ꯈꯔ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤꯒꯖꯥꯠꯅꯤ ꯁꯪꯒꯣꯝ ꯊꯛꯄꯒꯤ ꯌꯨꯡꯍꯜꯂꯤꯅꯦꯕ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯎꯁꯤꯗ꯭ꯔꯥ ꯃꯄꯥꯅ ꯀꯥꯏꯗꯒꯤꯕꯨ ꯐꯪꯉꯒ ꯂꯩꯔꯤꯕ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤ ꯆꯨꯞꯅꯕꯅꯦꯅ ꯂꯩꯕꯤꯔꯛꯏꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯪ ꯑꯦ ꯇꯧꯔꯛꯄꯗ ꯃꯆꯤꯟꯗ ꯒꯨꯠ ꯑꯣꯏꯅ ꯅꯝꯁꯤꯟꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯗꯨꯝ ꯃꯃꯤꯠ ꯀꯩ ꯂꯥꯎ ꯍꯥꯟꯅ ꯇꯧꯏꯁꯣ ꯅꯤꯡꯉꯥꯏ ꯆꯥꯎꯁꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯅꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯅꯝꯁꯤꯟꯕꯗ ꯐꯈꯔꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯅꯤ ꯅꯤꯡꯉꯥꯏ ꯆꯥꯎꯒꯦ ꯅꯤꯡꯉꯥꯏ ꯆꯥꯎ ꯃꯄꯥ ꯂꯥꯛꯇꯦꯕ ꯍꯧꯖꯤꯛꯀ ꯇꯨꯝꯍꯟꯗꯣꯏꯅꯦ ꯃꯄꯥ ꯂꯥꯛꯑꯝꯃꯦ ꯑꯩ ꯄꯨꯁꯟꯖꯦ ꯍꯥꯏꯖꯅꯤ ꯆꯨꯞꯄꯒ ꯁꯨꯝ ꯍꯩꯗꯣꯔꯤꯃꯤ ꯂꯥꯝꯇ ꯂꯥꯝꯃꯒ ꯊꯜꯂꯛꯇ꯭ꯔꯒꯅ ꯀꯞꯄꯛꯄ ꯀꯌꯥꯁꯤ ꯅꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯐꯨꯔꯤꯠ ꯑꯆꯧꯕ ꯑꯃ ꯂꯤꯠꯁꯜꯂꯒ ꯊꯣꯟꯊꯣꯏ ꯑꯆꯨꯡ ꯈꯣꯟꯌꯣ ꯅꯁꯥꯅ ꯏꯃꯥ ꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯕꯨ ꯃꯄꯥꯁꯤꯅ ꯀꯥꯏꯗꯩꯅꯣ ꯂꯩꯔꯛꯇꯅ ꯐꯨꯅꯨ ꯑꯦ ꯃꯕꯨꯛ ꯊꯜꯂꯦ ꯑꯩꯈꯣꯏ ꯃꯕꯨꯛ ꯊꯜꯂꯦ 이씨 풀게 짜원이나 이씨 이정 이씨 good morning ꯑꯩꯈꯣꯏ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯀꯩꯊꯣꯛꯑꯦ ꯃꯃꯥꯏ ꯇꯥꯊꯣꯛꯑꯒ ꯌꯦꯡꯉꯣ ꯀꯨꯀꯤ ꯊꯣꯛꯑꯦ ꯃꯌꯥ ꯑꯩꯈꯣꯏ ꯀꯦꯊꯣꯛꯑꯦ ꯇꯤꯟ ꯑꯩꯈꯣꯏ ꯀꯦꯊꯣꯛꯑꯦ ꯎꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯡꯁꯤꯕꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅ 이모기 누시베시디 그이 하루니 이모기 누시베시디 그이 하루니 맞아 말해 짜링데 타바가 가닌데 가이 말 하도 먹어 가라가 마 우베 좀 아와부나 마까오래 아와부나 마까오에 마 우베다 시베네 시그르 자네 세용세 영세 너 이제 시가 자네세 하이 도슬로 맴다 하이 ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯏꯕꯣꯛꯀꯤ ꯁꯨꯔꯕꯣ ꯀꯩꯅꯣꯅꯤꯅ ꯍꯧꯗꯣꯔꯦ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯍꯧꯈꯔꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯃꯃꯥꯅ ꯂꯨꯖꯕ ꯐꯤ ꯀꯟꯅ ꯁꯨꯔꯤꯉꯩꯗ ꯍꯧꯒꯠꯂꯛꯇꯅ ꯁꯤ ꯂꯧꯅ ꯂꯩꯗ ꯑꯩꯁꯦ ꯊꯦꯡꯈ꯭ꯔꯦ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯧꯖꯤꯛꯇ ꯃꯣꯌꯥꯗꯩ ꯂꯥꯛꯏ ꯑꯁꯤ ꯄꯤꯔꯝꯃꯅꯤ ꯑꯗꯨꯒ ꯄꯤꯔꯝꯃꯒ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯏꯅꯛ ꯅꯛꯅ ꯁꯨꯝ ꯊꯪꯅꯅ ꯂꯩꯔꯤꯅꯦ ꯑꯩ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯉꯥꯡ ꯀꯞꯁꯜꯂꯛꯑꯃꯤꯅ ꯃꯃꯥꯁꯨ ꯂꯨꯖꯕꯒꯤ ꯐꯤꯁꯨ ꯁꯨꯝꯕꯒꯤ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯆꯥꯊꯣꯛꯑꯁꯤꯔ ꯈꯪꯗꯦꯅꯦ ꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯆꯥꯊꯣꯛꯑꯁꯤꯔ ꯑꯩꯕꯨ ꯆꯥꯊꯣꯛꯑꯁꯤꯔꯣ
ꯌꯥꯅꯤ ꯉꯁꯤꯗꯤ ꯀꯦꯀꯨꯠ Bato, bato. Ba. 봐. Oh. 아. 뭐야, 지가 또 이거. 자, 자, 거. 아, 그럼 또 Kung 제 keko bato dulu keko. 깨끗. 뭐? 나도 그래니. 그러면 firoi loire가 이제 산다 다리보고 뭐 비행가나 마기 포레가 로미노시 하에 실제다 여기 이제 산다 오면 톡톡게 좀 꼬이 보이나고 누드기 누드나 티셔츠 아마가 재킷 찍을래 살아가 좀 쳤더라버네 디 통나바 떠오르게 비디오세 뭐 마카다나 남방금 들어가 뭐 들어가 한데 남방금이 그래도 남자를 봐봐 누가이다 면 라이크 서브스크라이브 떠비러모 거비그노 빙미나시 토하게 시부 영네 시부 실려자가니 아니 떠 소리 아마 동학간이 또라 마마 사마리 짜르름 시부와 아이마 아이디 좀 짜리 말이 하면 짜나마키 소리 또 짜리 아하비 잡아금 딱 짜는 거. 타이나 짜라면이 거의 그냥 아이 푹 타람다 보이리 짜야버니 우물옥 간지. Mai video sẽ hầu lên. 사운이 해 동학간이 또 Thế chăm này lúc này in mà sẽ chắc không dễ. Ha đi rồi đầu túi siêu mày yêu này phải biến cái bột đầu phẩm đó từ mấy cái bột gì chưa chú nó bên này my business ấy cái business ấy sao bên này tôi my business ấy không sao hả dukaan này thì cái ngắt này lỗi nè 아니 뭘 라우비 많이 하루에 플라스틱 올려면 lollipop lollipop 까이지요 오 스마일 스토리에 로래 속 짜오르입니다 막이 기다니고 đây rồi. Đi lên đây là ngoài anh chi gọi 버스 너무 레이시다 저 레이면 이제 케이크 하더니 싸울 뻔해 저는 레이도 저 레이 사비도 khôi lùi rồi hồi gì ông thôi ấy cái máy này không bút nupa man rồi nang cái nupa này Yes, are you driver? driver Không xì. Mua này. mua này 그래 까이시니 오마 양 파지에 그지 오네 마 바빠 시간 누시나 잠시나네 Anh tàu đi. Abang petrol pump ke sambil dukaan. दुकान में तो मुला है Bargaining tàu mới. rồi 싫어요 또 이까지 또리 Mall rồi. 몰라 내 할라니 Đây cả ship đây còn. 칩 비싸게 하이바 Trăm mga. 군 Trăm con rồi. 군 하이네 들어봤어 Đây là trăm ngàn là đuổi. 네 Dạ bạ. 이거 저게 매주 빨리 막 다 도가 라스트 그러면 누가 안 돼요 뒤에 라보래 팡 아, cái nó Anh đã xoay nè. À. Xoay lên bên mình có gì hay anh nó qua được. con nào nó 받아 Có xoay nó qua được. con nó 받아 Dukaan đây. 아니야 cái 뭐 공노시야 내가 마이 스캐너 떠오르어 봐 À, hay đi xoay scanner đâu rồi đó. 아 아주 속레이바 Okay, my brain is not braining. 뭐시부 아 또 봐 두칸 달다 पैसा था चल 사진 가래 루파 짜고
मा खलंगमनि है आई पोटलसु लैगिदि लुपा जाहुम लाए नि 300 रुपए थैंक यू चलो हजी दुकान चंगी मथौ तारनी पैसा थौदोरी मरम लैतबदा पैसा थाजन बगी पैसा थौदोरी हौजी अमुक चले स्मार्ट बाजार दा कई मादी होंगे याद रे कईनो कई लौदे खंगे पंगलै दा लई पैसा पाइबा करबार तव मीगा लोइना बसे कोक साइ पेलबनी सुदी नि गायना पोथा फंगबा जा लेते करबार तवैना कोंगो लौरि मे हौजी छिगो लेते हातंग तुंगे खंजबने बाइसे तुमबगा फंगबा यानते स्मार्ट बाजार दा मुक चंगजरे ए मागी ड्राई फ्रूट करी कईनो लौरि खुतांगी लोरे मैम सिगदा लिसिंग अमा पियले ड्राई फ्रूट याम तांगे हाय होय क्रॉस लोइट्री वाले तो हन्ना पे थोकले अखै इनम सानी गा चोरमले कई मैम कासिपुर योरे मागी मोइदा लौनेना दुकान अमदा चंग्रे माइ पोट लगोदा वाले दो लौरगा दुगगी चलनी बको युमदा पुंग तरुक मखाइ तारे मैम आई तुमनिंग मन सीदोरे एदी कपनिंगे हजी ऑरेंज लौदे karbar chaubi sabji mu leiri ma ai se magi driver ne ngasi ki driver meow momo pijane na momo dukan yang sang yung ne mai pot chai myam jo an se ni gari manung da su pan da su asipura ne ing man loi re si anu bahangi ne si ki momo jam hawe ma hai ba to da su momo lai adudi ikabni na khangi hawe ne ba si si khangi sa ja ji hawe सेनो बहागी ने बा हान बता इने चाबद हाउती को तो हजी ती हाउरे हजी को बिती हाइ लहान चाइ मोन हाउए ai putra ne hau ngan hau bro चायो hau tro kai no ang di ngang gitu ne sahih ya hau hau हाउ दो chutney na malu le hele ken pakora मुंह रा पाम गए सारे chicken pakora khao अबे मैं जो को ले को है musi chabadi pesa pamu ya banya so pala pesa pamu banya musai ga tau do dra chalam dai bau to nga ka ni to makya ta namaga gari to makya ta khamu mi da gari ai पाम जे या तो अपन ले ai kai hande baru marang đi đâu चाय मोमो मिले hơi giảm một cái hình ngay đi mồm ra rồi cái nào đó hơi nhớ không trường nhỉ tiền cay anh là ngoài bữa đó mi xin trắng là phải làm giàu Madam chat bok ta ba mauna nupa ko ina ba mauna khallaga cha ba sing di warak pangam de
ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯗꯤꯅꯦ ꯋꯥꯔꯛꯇꯒꯤꯅꯦ ꯍꯥꯏꯗꯤ ꯃꯆꯤꯟꯁꯤ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯑ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯋꯥꯔꯛꯄꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯋꯥꯔꯛꯆꯧ ꯑꯩꯈꯣꯏꯅ ꯐꯠꯇꯕꯁꯨ ꯇꯧꯗ꯭ꯔꯕ ꯁꯤꯒ ꯋꯥꯔꯛꯇ ꯑꯩꯈꯣꯏꯗꯅ ꯍꯦꯟꯅ ꯌꯦꯡꯁꯤꯟꯈꯔꯦ ꯌꯦꯡꯁꯤꯟꯒꯗꯕꯗ ꯄꯣꯠꯇꯅ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯌꯦꯡꯁꯤꯜꯂꯣꯏꯗꯕ ꯑꯩꯈꯣꯏꯗꯅ ꯌꯦꯡꯁꯤꯟꯅ ꯂꯩꯔꯦ ꯅꯋꯥꯂꯣꯗꯤ ꯃꯔꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯪꯁꯥꯔꯁꯦ ꯃꯑꯣꯡꯅꯤ ꯁꯤꯗꯤꯐꯥꯎ ꯃꯑꯣꯡꯅꯤ 이거 ꯀꯌꯥ ꯃꯣꯃꯣ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯆꯥꯔꯦ ꯑꯃꯨꯛ ꯑꯃꯃꯝ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯤ ꯃꯥꯅ ꯆꯥꯕꯁꯦ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯃꯨꯠ ꯇꯥꯛꯀꯅꯤ 기가 좀 ꯑꯩ ꯋꯥꯟ ꯄꯤꯖꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯏꯁꯥ ꯐꯖꯅ ꯍꯟꯖꯕꯅꯤ ꯑꯩ ꯈꯪꯖꯗ꯭ꯔꯗꯤ ꯆꯥꯕꯗꯤꯅꯦ ꯍꯥꯟꯅꯗꯩꯁꯨꯅꯦ ꯂꯨꯄꯥ 10 ꯂꯩꯔꯁꯨꯅꯦ ꯍꯟꯗꯛꯁꯦ ꯂꯩꯇ꯭ꯔꯦ 10 ꯂꯩꯔꯦ ꯍꯥꯏꯔꯁꯨꯅꯦ ꯑꯗꯨꯝ ꯆꯥꯈꯤꯅꯦꯕ ꯄꯥꯝꯃꯨꯗꯦꯗꯨꯒꯗꯤ ꯂꯧꯔꯤꯉꯩꯗ ꯑꯩꯁꯨ ꯈꯔ ꯆꯥꯍꯧꯗ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦ ꯂꯧ ꯈꯔ ꯑꯇꯩꯒ ꯀꯩꯀꯩ ꯂꯩꯒꯦ ꯂꯣꯏꯔꯕꯣ ꯃꯩꯁꯤꯅ ꯆꯧꯃꯤꯟ ꯂꯩꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯐꯩꯗ ꯃꯌꯥꯏ ꯄꯥꯅꯤꯒ ꯕꯣꯇꯜꯗꯨꯅ ꯗꯁꯂꯥ ꯐꯕ꯭ꯔꯣ ꯆꯦꯟꯕ ꯀꯣ ꯌꯥꯔꯦ ꯍꯥꯏꯗꯤ ꯁꯥ ꯆꯥꯕꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯃꯥꯏ ꯆꯤꯛꯀꯟ ꯐ꯭ꯔꯥꯏ ꯆꯥꯎꯔꯥ ꯑꯩꯈꯣꯏ ꯑꯃꯃꯝ ꯂꯩꯕꯅꯤ ꯕꯦꯁꯣꯟꯅ ꯅꯝꯃꯒ ꯃꯔꯦꯟꯅ ꯅꯝꯗꯕꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯠꯇꯕꯤꯗ ꯅꯪ ꯆꯤꯛꯀꯟ ꯐ꯭ꯔꯥꯏ ꯆꯥꯎꯅꯦ ꯃꯣꯃꯣꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯐꯪꯅꯔꯁꯤ ꯃꯥꯒ ꯒꯤ ꯋꯥꯔꯤꯅꯤ ꯉꯔꯥꯡ ꯑꯗꯩ ꯑꯩꯅꯅꯦ ꯈꯔ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯒꯤ ꯄ꯭ꯂꯥꯟꯇꯣ ꯑꯗꯨꯅ ꯁꯦꯝꯒꯦ ꯇꯧꯕ ꯃꯤꯁꯣꯗꯒꯤ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯒꯤ ꯚꯥꯏꯟꯗ ꯂꯧꯔꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯉꯔꯥꯡ ꯑꯁꯤꯒꯤ ꯚꯥꯁꯁꯦ ꯑꯩꯅ ꯀꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯤ ꯃꯌꯥꯏꯒꯗꯣ ꯍꯣꯇꯣꯛꯑꯒ ꯀꯌꯥꯝ ꯐꯖꯅ ꯁꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯪꯗꯅ ꯑꯩ ꯃꯃꯥꯅ ꯍꯥꯏꯕ ꯍꯌꯦꯡ ꯀꯥꯏꯌꯨ ꯍꯥꯏꯔ ꯑꯩꯅ ꯅꯪꯗꯅ ꯀꯥꯏꯗꯅꯅꯦ ꯀꯥꯏꯈ꯭ꯔꯦꯗꯅ ꯃꯥꯒꯤ ꯑꯀꯥꯏꯕꯗꯣ ꯁꯝꯖꯜꯂꯒ ꯑꯗꯩ ꯑꯩꯅ ꯄꯨꯔꯥ ꯃꯌꯥꯏꯗ ꯐꯔꯦ ꯃꯌꯥꯏꯗ ꯁꯤꯃꯦꯟ ꯍꯥꯞꯆꯤꯜꯂꯒ ꯁꯤꯖꯤꯟꯅꯁꯦ ꯑꯗꯩ ꯆꯤꯡꯉꯒ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯁꯦ ꯐꯥꯔꯁꯇꯗꯤ ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯃꯝꯃꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯀꯥꯕꯗꯣ ꯑꯩꯅ ꯀꯞꯄꯁꯦ ꯁꯤꯗ ꯐꯝꯃꯒ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯌꯥꯝ ꯋꯥꯅ ꯁꯦꯝꯕ ꯑꯩ ꯋꯥꯈꯜꯂꯦ ꯍꯥꯎꯔꯤ ꯃꯣꯂꯤꯁꯦ ꯃꯣꯂꯤ